ngarang amasung ngasi anigi lonaba ahing nongyai matung pung amarom tabada Wabagai Mayai Leikai Da Leiba sawmill ama Mei Chakhatlakpadagi Chaona Amang ata Thokhre presta phangma pau amagi matung ina mai na chaktuna amang ata Thokhre sawmill adu M Manikumar ko mioi amagi ni hairi mafam aduda Manipur Fair Service ki team singna changsinduna mai adu laksin na bokot na kei hauzik phawbagi oina mai adu karidagi horakhibano amadi thodok adu pochai kaya yamna amang ata Thokhre bagi haibagi report ti phangma ngamdri